ꯃꯃꯤꯇꯤ ꯚꯤꯕꯤꯌꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯒꯦ ngasi ꯑꯩꯈꯣꯏꯅ ꯈꯟꯅꯖꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯕ ꯑꯩꯈꯣꯏ ꯑꯃꯒ ꯄꯨꯟꯁꯤꯟꯅꯕ ꯋꯥꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯑꯃ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯒꯤ ꯇꯣꯏꯅ ꯑꯗꯨꯃꯛ ꯇꯥꯖꯔꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯃꯁꯤ ꯇꯁꯦꯡꯅꯃꯛꯇꯤ ꯑꯩꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯋꯥꯈꯜꯂꯣꯟꯁꯤ ꯆꯞ ꯃꯥꯟꯅꯧ ꯍꯥꯏꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯆꯤꯔꯕ ꯇꯟꯖꯥ ꯑꯃ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤ ꯈꯖꯤꯛ ꯊꯥꯗꯣꯛꯅꯔꯒ ꯀꯃꯟ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯄꯨꯟꯁꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯍꯩꯅꯕꯤ ꯑꯃ ꯁꯦꯝꯒꯠꯄ ꯑꯃꯗꯤ ꯈꯔ ꯀꯠꯊꯣꯛꯄꯒꯤ ꯄꯨꯛꯆꯦꯜ ꯈꯔ ꯆꯦꯟꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯂꯦꯞꯄꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯦꯂꯦꯟꯖ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯤꯑꯣꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯅꯁꯨ ꯑꯗꯨꯝ ꯇꯥꯛꯆꯔꯕ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔꯦ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯗ ꯄꯦꯟꯅꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯃꯅ ꯑꯃꯗ ꯅꯤꯡꯉꯥꯏ ꯇꯧꯅꯔꯤ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯥꯛꯑꯣ ꯑꯩꯒꯤꯗ ꯄꯨꯟꯁꯤ ꯍꯥꯏꯔꯒꯁꯨ ꯌꯥꯅꯤꯡꯗꯕ ꯅꯪ ꯑꯣꯏꯅ ꯑꯩꯒꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯑꯗꯨꯃꯛ ꯎꯔꯤ ꯑꯗꯨꯅ ꯀꯃꯟ ꯑꯣꯏꯕ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛ ꯑꯃꯗ ꯑꯗꯨꯒ ꯑꯥꯏꯗꯤꯌꯥ ꯑꯃꯗ ꯚꯣꯏꯁ ꯑꯃꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅꯅꯕ ꯍꯣꯠꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤꯗꯤ ꯆꯞ ꯆꯥꯅ ꯊꯥꯖꯖꯩ ꯑꯩꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯑꯩꯒꯤ ꯋꯦ ꯑꯣꯐ ꯊꯤꯡꯀꯤꯡ ꯑꯦꯄ꯭ꯔꯣꯆ ꯈꯔ ꯂꯣꯏꯅ ꯈꯦꯠꯅꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯃꯠꯇꯒꯤ ꯑꯣꯏꯔꯒꯁꯨ ꯇꯣꯉꯥꯟꯕ ꯏꯟꯇꯔꯦꯁ ꯂꯩꯕ ꯀꯥꯡꯕꯨ ꯂꯩꯅꯔꯤꯕꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯤ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯄꯨꯟꯁꯦ ꯍꯥꯏꯕꯗꯤ ꯈꯔ ꯃꯗꯨ practical ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏ ꯃꯇꯥꯡꯁꯤꯗꯗꯤ ꯆꯤꯔꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯒꯣꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯁꯦꯞ ꯇꯧꯅꯅꯕꯒꯤ ꯏꯔꯝꯗꯝꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕꯒꯤ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯆꯅꯅꯕꯒꯤ ꯑꯃꯗꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯆꯥ ꯏꯁꯨꯗ ꯁꯤꯟꯅꯔꯝꯕ ꯉꯝꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯕ ꯚꯣꯏꯁ ꯑꯃ ꯄꯨꯊꯣꯛꯄꯗꯗꯤ ꯑꯩꯈꯣꯏ ꯈꯖꯤꯛ ꯀꯠꯊꯣꯛꯅꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯖꯩ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯄꯤꯛꯄ ꯄꯥꯡꯒꯜ ꯑꯃꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯕ ꯅꯣꯡꯉꯥꯟꯗꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯃꯈꯣꯏꯒ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯆꯦꯠꯄ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅ ꯑꯩꯈꯣꯏ ꯂꯦꯞꯄ ꯉꯝꯈꯤꯕꯅꯤ ꯃꯁꯤꯃꯛ ꯑꯩꯈꯣꯏ ꯉꯁꯤ ꯅꯤꯡꯁꯤꯡꯕꯒꯤ ꯆꯞ ꯆꯥꯕ ꯇꯥꯟꯖꯥꯗꯨ ꯌꯧꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯗꯤꯖꯥꯁꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯕ ꯏꯁꯥꯒꯤ ꯌꯨꯝꯗ ꯏꯁꯥꯁꯤ ꯂꯩꯐꯝ ꯂꯩꯇꯗꯅ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯔꯕ ꯅꯣꯡꯃꯇ ꯀꯔꯤꯝꯇ ꯋꯥꯠꯇꯅ ꯉꯁꯤ ꯂꯩꯔꯝꯕꯁꯤꯅ ꯅꯣꯡꯉꯥꯟꯕꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯕ ꯔꯤꯐ꯭ꯌꯨꯖꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯃꯁꯤꯗ ꯀꯅꯥꯒꯤ ꯄꯨꯛꯅꯤꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯂꯩꯖꯔꯤꯕ ꯋꯥꯅ ꯁꯥꯖꯔꯤꯕ ꯌꯨꯝꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯄꯤꯕ ꯏꯁꯥꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯉꯥꯛꯈꯤꯕ ꯎꯠ ꯑꯣꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯩꯅ ꯀꯔꯤꯁꯨ ꯉꯝꯖꯗꯕ ꯇꯥꯟꯖꯥꯗꯨꯗ ꯑꯩꯒꯤ ꯏꯔꯦꯟ ꯏꯟꯊꯨꯝ ꯄꯣꯠ ꯆꯩ ꯁꯥ ꯉꯥ ꯃꯌꯥꯝ ꯍꯣꯏꯔꯒ ꯄꯨꯔꯒ ꯊꯥꯡꯉꯒ ꯆꯠꯈꯤꯕ ꯎꯕ ꯑꯗꯨ ꯀꯅꯥꯒꯤ ꯃꯤꯑꯣꯏꯕꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯈꯨꯠ ꯄꯨꯜꯂꯒ ꯈꯥ ꯆꯤꯛꯑꯒ ꯈꯥꯡꯍꯧꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯃꯌꯨꯝ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯃꯇꯝ ꯈꯔꯒꯤ ꯂꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤ ꯃꯤ 5-10ꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯂꯤꯁꯤꯡ ꯂꯣꯝꯗꯗꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯏꯃꯥꯖꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯉꯛꯄ ꯄꯣꯛꯏ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯃꯇꯝꯗꯁꯨ ꯍꯛꯊꯦꯡꯅꯅ ꯎꯅꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯐꯤꯕꯝꯁꯤ ꯑꯗꯨꯝꯄ ꯐꯪꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯥꯛꯆꯈꯤꯗ ꯍꯥꯏꯅ ꯈꯟꯕ ꯅꯤꯡꯉꯝꯗꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯪꯉꯝꯃꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯍꯧꯔꯝꯃꯕ ꯁꯦꯝ ꯁꯥꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯇꯥꯔꯝꯃꯣꯏꯀꯣ ꯍꯥꯏꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥꯁꯨ ꯌꯥꯎꯍꯧꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯑꯋꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯔꯥꯡꯂꯛꯇꯒꯤ ꯊꯣꯛꯂꯛꯄ ꯉꯝꯗꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯥꯎꯉꯝꯗꯅ ꯇꯦꯡꯊꯥꯍꯧꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯉꯥꯡꯁꯤꯡꯁꯨ ꯑꯀꯤꯕꯅ ꯃꯃꯤꯠꯇ ꯎꯈꯤꯕ ꯃꯅꯥꯅ ꯇꯥꯈꯤꯕ ꯑꯀꯤ ꯑꯈꯪ ꯃꯌꯥꯝꯗꯨꯅ ꯃꯥꯒꯤ ꯄꯤꯛꯂꯕ ꯅꯧꯔꯕ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯍꯤꯡ ꯇꯨꯝꯕꯗ ꯈꯪꯉꯒ ꯂꯥꯎꯔꯛꯄ ꯀꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯐꯤꯖꯤꯗ ꯅꯞꯇꯅ ꯂꯩꯕ
तोगाना साना हाइबा यादबा चाउ थौ हाइबदा चानिंगबा पोक्तबा सानाबदा हाइनिंगबा पोक्तबा अदुगुम्बा आंगांग मयाम अमा अखोय उजरई लोइनना इंखलकपा नुपामचा नुपिमचा सिंगिदी मही तंबसु थुगाइबिरे तंभम लेत्रे लारिक पाफम लेत्रे सानजरम्बा अखोयगी नेशनल लेवल दा इंटरनेशनल लेवल दा सानबगी दमकता सेम साजरम्बा आशा कया थुगाइबिरे अदुना सानबुंगसु अदुगा मागी सानफमसु साननिंगबगी वाखलसु लोइनमक थुगाइबिरबा तेमखाइबिरबा अदुगुम्बा इंखलकलिबा नुपामचा नुपिमचा सिंगी थमोइदा सी यौरबदी करी तौरगदगे अइसु लानफमदा चतना अंगम्बा सरुक यारुगे हाइबगी वाखलोन फावबा लाखौबा मसी यामना डेंजरस ओइबा हाइबदी अखोइना लान हाइबसिदी वेल ट्रेन ओइरबा आर्मी सिंगना लानमी सिंगना लानफमदा चलकांदा माइ पाकपनी करिसु खंगदबा इमोशन पुरगा अखोइगी लेपाक निंबगी वाखलना मांग थारकांदा हैजद्रिबा नौरिबा खुलाई पाइबा हैत्रिबा आंगांग सिंगना अखोइगी इचा इनाउ सिंगना लानफमदा चटपा तारगदी अखोइगी असि अना असो अपंदी यामना यावगनी अदुगा मागी मरम चादना यामना ममल यामरबा पुंसी सिंगचे मांगखिगनी हाइबगी यामना नुंगनांगबा फाउजै असुमना वाखल थैदोखिबसिना नेगेटिव ओइबा अखोइगी वायलेंट ओइबा वाखलोनसिना पोखिबसिना मरम ओइरगा यामना अफबा जेंटलमैन ओइबा सिटीजन अममम ओइरमगदबा नुपामचा नुपिमचा सिंगसे मसिगी नेक्स्ट जनरेशन दा मखोइना मु युम पुरकपा मतमदा खुनाइसिबु nganglakpa matamda angakpa phangna ahongmu payam ama lakani haibagi akiba leijai asida natana akhoi ahal laman sing yum puriba sing macha masugi larik tamba phangaktaba macha masu na chaba thakpa shet paning ba thungdaba mayam se urakpa kanda angakpa phangna makhoi gi thamoi da kappiba adu karamna kanana thembigani aduga haujik karama matamda loigadage karamba asa tawraga wakhal tawraga karamba lambi da chalaga akhoi masigi solution porakadage haibasu akhoi uba hek phangdaba masina su achauba nungnangbi maram ama oiri warabasu wana thama khangai ma khango aduga phagragani aigi hanagi normal sida hala ani haibagi wakalon leirabe taragadi phana warabasu madugi chetheng do khangbada lairam gadabani adubu ngasidi madu natre aduna masina kari torake haibo akhoi masen gi marakta akhoi frustration akhoi nungnangba tofom khangdaba nama hen khidana tainafom khangdadana akhoi tainabe aba kaya tainaragasu अखोइना साउरकांद युमदा हलागा थोंगदा काउबा उपुदा कुतुमना थिनमगुमना अखोइ मसेन मरक्ता ओनसिंदना नंगना अदु आइना अदु हाइदना अमगा मगा मरानसिनबगी मवोंग अममुक गसिदि उररे अखोइ मसेन पुनसनगदो मतमसिदा अखोइ मसेन तोखाइना तानबगी अमना अमगी मायोक्ता लेपगी अमना अमगी मायोक्ता अखोइगी चैनबगी साउनबगी मराल सिनबगी पोट अमा उरिबसदि ख्वाइदगी हेना लाइबक थिबा हाइबदु ओइरे मसिना अखोइना चफु कायरगा क्वाकना हरावी हाइदना अखोइगी अखोइबु नुंगसिबो आटपा मियोइसिंगददि मसिना नोकननबगी हराउनबगी मचाक अमदि पिरगनी अमति अखोइगी पांगल सोन्थरकनबगी मचाक अमा ओइरगनी यामना चुमी अखोइना हौरपा मतमदा अखोइदा हाना पुनसिनबगा ममदबदो अखोइगी फिरेप अमदा अखोइ मयामसि तोंगान मफमदा तोंगान लेवलदा तोंगान मागी तौबंगबगी शक्तिदा लेबा पुनमक्सि वखलोन अमतदा सागतपा हौरमबनी अदुबो हौजिक कुशलकलबनिना अखोइगी फोन तादबा अखोइगी अंका अमा कोइन होलकपगी नुंगाइतबा पेंदबा मयामदो फुदोकनरक्तना अमगा मरान सिनबगी पोट्टा लाइबसे अखोइ चुमथोकनबा अदुगा अमरोमदा मसि अखोइदा थागलकपा लांग अमा ओरमबसु याय अखोइना ट्रेप सिदा अखोइ तादनबगी दमकता अखोइ मसेन तीन योथरगा खंथमिनरगा माना हारिबसिदा करी अचुंबा यावरी माना पल्लिबा माना तौसे हारिबा पोटसिदा करी अचुंबा फाबा यावरी हाइबसे अखोइ येंगमिनबा अमा चंगी नंगनबो हारदे आई याररोय नंगनबो पुथोरदे आई याररोय हाइबदुनदि अखोइगी मांगजबा नतना करिसु ओइरोय अदो अखंगा हे यामना लई अखोइगी खुनाइसिदा मसक थोकपा मी कया अमसु थोलक्तना अखोइ नेशनल एंड इंटरनेशनल लेवल दा अखोइगी अचुंबा सक्तमदु येकनबा होनरी मतंगसिदा यामना नुंगाइतबा मना सोशल मीडिया दा नत्रगा माना खुद लांबा फंगबा मफमदा हाइनिंगबदा हाइबा तौनिंगबदा तौबा मदुना मरम ओइरगा अखोइगी खुनाइदा नत्रगा खनबा होबोइना थोकपा अदे अखोइगी असोनबा उथोकपा अखोइगी स्ट्रेटेजिक पॉइंट्सिंग उथोकपा नत्रगा अरानबा पाउ मयाम अमा सागतलगा मयाम वा तौरगा वायरल ओइहंदना कुमै ओइना सानबसु कोंगाय मा यावरी हौजिकति फागिगी मतम नते हौजिकति अखोइ इसाना इसाबु अखोइ मांगजनबगी खोंथांग अमा फावा तौदनबा चेक्सिनबगी मतमनी अदुना मसिगी सु यामना अखोइना चेक्सिनबगी मथौ ताइ अदुना अखोइना थेंगनरिबा खुदोंचादबसि माइ पाकना थोलके माइ पाकना लांथेंनगे हाइबा तारगदि अखोइ खुदिंगमकी थौदांग यामना चावी
ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅꯃꯛ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯠꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯗꯨꯗꯤ ꯂꯥꯟ ꯉꯝꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗ ꯃꯔꯤꯛ ꯆꯨꯝꯅ ꯏꯁꯥꯒꯤ ꯀꯩꯅꯣ ꯑꯣꯏꯖꯕ ꯊꯥꯗꯣꯛꯑꯒ ꯑꯆꯨꯝꯕꯒꯤꯗꯃꯛ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯩꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯩꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯒꯤ ꯏꯔꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯀꯥꯏꯔꯣꯏꯗꯕ ꯁꯣꯛꯑꯣꯏꯗꯕ ꯃꯥꯡꯉꯣꯏꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯥꯡꯉꯣꯏꯗꯕ ꯁꯣꯛꯑꯣꯏꯗꯕ ꯑꯣꯏꯅ ꯈꯜꯂꯒ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯗ ꯆꯦꯜꯂꯤꯕ ꯄꯦꯇ꯭ꯔꯤꯌꯣꯇꯤꯖꯝ ꯑꯃꯗꯤ ꯑꯣꯅꯦꯁꯇꯤ ꯊꯧꯅꯥ ꯀꯔꯦꯖꯁꯦ ꯐꯨꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯔꯝꯗꯝꯕꯨ ꯏꯁꯥꯅ ꯉꯥꯛꯆꯕ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩ ꯆꯞ ꯆꯥꯅ ꯊꯥꯖꯖꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯌꯥꯝꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯃꯌꯥꯝꯅ ꯀꯔꯤ ꯁꯣꯂꯨꯁꯟ ꯑꯣꯏꯔꯛꯄ ꯌꯥꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅꯗꯨꯅ ꯆꯣꯏ ꯆꯥꯡ ꯑꯣꯟꯗꯅ ꯌꯦꯡꯅꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯩꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯍꯥꯏꯔꯤꯕ ꯁꯣꯂꯨꯁꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯈꯨꯠꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯔꯤꯕ ꯃꯪꯂꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯚꯔꯦꯟ ꯑꯣꯏꯕ ꯀꯤꯡꯗꯝ ꯀꯌꯥ ꯑꯃ ꯄꯨꯜꯂꯒ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯌꯥꯟ ꯌꯨꯅꯤꯌꯟ ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯨ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯤꯡꯗꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯐꯥꯎꯕ ꯇꯧꯔꯝꯃꯤ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯨꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯩꯖꯥꯛ ꯅꯤꯡꯖꯕ ꯏꯁꯥꯒꯤ ꯕꯥꯎꯟꯗꯔꯤ ꯏꯁꯥꯒꯤ ꯍꯥꯟꯅꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯐꯦꯛꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯥꯏꯗꯅ ꯊꯝꯖꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝꯅ ꯍꯥꯏꯗꯨꯅꯁꯨ ꯃꯥꯂꯦꯝꯒꯤ ꯑꯍꯣꯡꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯍꯣꯡꯂꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯈꯣꯡꯖꯦꯜꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯑꯋꯥꯡꯕ ꯍꯟꯊꯔꯛꯏꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏ ꯍꯦꯟꯒꯠꯂꯛꯏꯕ ꯎꯟ ꯁꯧꯗꯣꯛꯄꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯇꯧꯔꯛꯏꯕ ꯑꯗꯨꯒ ꯎ ꯋꯥꯒꯤ ꯑꯗꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯍꯣꯡꯂꯛꯏꯕ ꯄꯨꯝꯅꯃꯛꯁꯤ ꯂꯦꯞꯇꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯑꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯦꯡꯗꯕ ꯄꯣꯠꯇꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯑꯍꯣꯡꯕꯁꯤꯅꯤ ꯆꯦꯟꯖ ꯏꯁ ꯗ ꯑꯣꯡꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ change is the only kari haiba akhoi saying ama leibani akhoi thirikpa matamda lengdana leiba pot haibasidi mangphadraba pot haibasidi change sini hana hainei aduna change sidi matamgi matungina porokpa matamda akhoi thingba ngamdaba matangsu lakpa yai adumakpu akhoi gi nungsikraba iramdam se hanagi dumna soidana maki hanjalaga akhoi ngamiba matam phaudi akhoi uriba matam phaubadi soidana ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯕꯥꯎꯟꯗꯔꯤ ꯀꯥꯏꯗꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜ ꯃꯌꯥꯝꯁꯤꯒꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯑꯁꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯟꯅꯒꯨꯝꯅ ꯃꯥꯂꯦꯝꯗ ꯃꯁꯛ ꯊꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗꯨ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯆꯞ ꯆꯥꯅ ꯊꯝꯖꯅꯤꯡꯉꯤ ꯃꯇꯥꯡꯁꯤꯗ ꯈꯟꯅꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯊꯣꯛꯅꯤꯡꯕ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯏꯅꯤꯡꯗꯕ ꯀꯌꯥ ꯑꯃ ꯎꯅꯤꯡꯗꯕ ꯀꯌꯥ ꯑꯃꯁꯨ ꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕꯗꯤ ꯑꯩꯈꯣꯏꯗꯅꯤ ꯑꯩꯈꯣꯏ ꯍꯥꯏꯕꯁꯦ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯕ ꯇꯁꯦꯡꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯑꯗꯨꯒ ꯃꯆꯥ ꯃꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯆꯩꯊꯦꯡ ꯐꯪꯉꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯆꯩꯊꯦꯡꯁꯤ ꯋꯥꯡꯅ ꯅꯠꯇ꯭ꯔꯒ ꯅꯦꯝꯅ ꯑꯗꯨꯝ ꯐꯪꯉꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯇꯣꯛꯈ꯭ꯔꯁꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯆꯞ ꯆꯥꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯁꯦ ꯑꯗꯨꯃꯛ ꯂꯥꯛꯏꯕꯁꯤꯅꯤ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯁꯥ ꯉꯥꯛꯊꯣꯛꯆꯕ ꯑꯃꯗꯤ ꯃꯇꯝ ꯀꯨꯏꯅ ꯋꯥꯈꯜꯁꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯂꯩꯔꯀꯥꯟꯗ ꯑꯆꯨꯝꯕ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕꯒꯤ ꯁꯦꯅꯤꯇꯤ ꯑꯁꯤ ꯑꯩꯈꯣꯏ ꯀꯨꯏꯅ ꯊꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯤꯅ ꯉꯝꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯈꯜ ꯃꯥꯡꯉꯛꯄ ꯅꯣꯡꯃ ꯌꯥꯎꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯃꯛꯇꯕ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯄꯝꯁꯦꯟꯅꯔꯛꯄ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯀꯝꯄ꯭ꯂꯦꯟ ꯇꯣꯏꯅ ꯂꯥꯛꯏꯁꯤ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯄꯣꯠꯁꯤꯃ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯑꯦ ꯑꯉꯥꯡ ꯑꯍꯜ ꯅꯨꯄꯤ ꯈꯥꯛꯇꯅ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯥꯕ ꯌꯥꯗꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯃꯤꯍꯨꯟ ꯌꯥꯝꯅ ꯆꯣꯡꯕ ꯃꯔꯝ ꯆꯥꯗꯅ ꯀꯤꯕ ꯄꯥꯈꯠꯄ ꯑꯗꯨꯒ ꯀꯥꯡꯁꯤ ꯃꯈꯣꯜ ꯇꯥꯕ ꯌꯥꯗꯕ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕ ꯌꯥꯗꯕ ꯂꯥꯡꯕ ꯇꯥꯕ ꯌꯥꯗꯕ ꯑꯁꯤꯒꯨꯝꯕ ꯄꯥꯈꯠꯄ ꯁꯤ ꯇꯥꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯉꯥꯡꯒꯤ ꯑꯩꯅ ꯈꯔ ꯊꯝꯖꯈ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯡꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯗꯖꯁꯃꯦꯟ ꯗꯤꯁꯑꯣꯔꯗꯔ ꯑꯗꯨꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯒ
ꯂꯩꯅꯔꯤꯕ interpersonal relationship ꯇ ꯀꯥꯏꯔꯛꯄ ꯁꯥꯎꯅꯔꯛꯄ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯌꯥꯔꯛꯇꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯑꯁꯤꯗ ꯅꯠꯇꯅ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯅ ꯀꯤꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯃꯤ ꯁꯤꯕ ꯌꯥꯅ ꯑꯃꯗꯤ ꯃꯤ ꯁꯤꯕꯒꯤ ꯁꯤꯟ ꯀꯌꯥ ꯑꯃ ꯎꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯨꯡ ꯀꯣꯏꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯀꯤꯕꯒꯤ ꯆꯩꯊꯦꯡ ꯑꯃ ꯎꯠꯊꯣꯔꯛꯄ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯅ ꯑꯃ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯗꯤꯖꯥꯁꯇꯔꯁꯤꯡꯁꯦ ꯑꯥꯔꯀ꯭ꯋꯦꯛꯀꯨꯝꯕ ꯐ꯭ꯂꯠꯀꯨꯝꯕ ꯊꯣꯛꯄ ꯃꯇꯝꯗ ꯄꯥꯛꯇꯛꯅꯅ ꯃꯤ ꯁꯤꯈꯤꯕ ꯃꯇꯝꯗ ꯂꯥꯟ ꯌꯥꯎꯔꯨꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯒꯤ ꯔꯦꯞ ꯚꯤꯛꯇꯤꯝꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯦꯡꯅꯩ ꯃꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯧꯖꯤꯛꯁꯨ ꯈꯔ ꯎꯔꯦ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯈꯔ ꯁꯦꯇꯜ ꯇꯧꯔꯀꯥꯟꯗ ꯃꯁꯤ ꯌꯥꯝꯅ ꯅꯥꯔꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯈꯟꯖꯩ ꯑꯗꯒꯤ ꯑꯃꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯍꯦꯟꯒꯠꯄ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯅꯁꯨ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯗꯕ ꯃꯤꯅꯁꯨ ꯑꯅꯧꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯩꯔꯛꯄ ꯑꯗꯨꯃ ꯃꯔꯝ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯗꯤ ꯁꯥꯟꯅꯕꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯑꯗꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗ ꯖꯤꯝꯗ ꯆꯠꯄꯗ ꯃꯇꯝꯗꯨ ꯀꯥꯟꯅꯕ ꯃꯑꯣꯡꯗ ꯁ꯭ꯄꯣꯔꯠꯁꯇ ꯒꯦꯝꯁꯇ ꯏꯁꯩꯗ ꯖꯒꯣꯏꯗ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯇꯥꯟꯖꯥꯗꯨ ꯏꯎꯔꯛꯇꯕ ꯑꯃꯗꯤ ꯍꯩꯅꯤꯡ ꯁꯤꯡꯅꯤꯡꯕ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯥꯎꯁꯟꯅꯕꯒꯤ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯑꯃꯒ ꯑꯃꯒ ꯄꯨꯟꯁꯤꯟꯅꯔꯒ ꯅꯠꯇꯕ ꯋꯥꯔꯤ ꯁꯥꯕꯒꯤ ꯑꯗꯨꯒ ꯕꯥꯏꯛꯇ ꯇꯣꯡꯉꯒ ꯀꯟꯅ ꯀꯟꯅ ꯌꯥꯡꯅ ꯊꯧꯕꯒꯤ ꯑꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯗ ꯕꯤꯍꯦꯕꯤꯌꯔꯦꯜ ꯆꯦꯟꯖ ꯑꯃ ꯑꯟꯋꯥꯟꯇꯦഡ് ꯕꯤꯍꯦꯕꯤꯌꯔꯦꯜ ꯆꯦꯟꯖ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯁꯦꯝꯒꯠꯄꯗ ꯐ꯭ꯌꯨꯆꯔ ꯑꯃ ꯁꯦꯝꯒꯠꯄꯗ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯈꯟꯊꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯂꯩꯅꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯇꯨꯝꯕ ꯃꯇꯝ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 6ꯇꯤ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯁ꯭ꯂꯤꯞ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯕ ꯍꯣꯠꯅꯕꯤꯕ ꯆꯥꯕ ꯀꯥꯟꯗ ꯑꯔꯩꯕ ꯈꯔꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯆꯥꯕꯤꯕ ꯈꯨꯠ ꯁꯥ ꯐꯖꯅ ꯍꯥꯝꯗꯣꯛꯄꯤꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯃꯗꯤ ꯍꯥꯏꯖꯤꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯔꯥꯡ ꯀꯥꯏꯗꯦ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯝꯖꯕ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯅꯥꯟꯅꯕ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯅꯆꯤꯡꯕ ꯑꯗꯒꯤ ꯚꯦꯛꯇꯔ ꯕꯣꯔꯟ ꯗꯤꯖꯤꯖ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯗꯦꯡꯒꯤꯅꯆꯤꯡꯕ ꯌꯥꯝꯅ ꯇꯧꯔꯤꯕꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯑꯇꯨꯡꯕꯅꯆꯤꯡꯕ ꯑꯗꯒꯤ ꯑꯃꯣꯠ ꯑꯀꯥꯏꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯥꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨꯗ ꯅꯥꯟꯅ ꯂꯩꯅꯕ ꯁꯦꯡꯗꯣꯛꯄꯤꯕ ꯅꯣꯡꯃꯩ ꯃꯅꯨꯡꯗ ꯑꯦꯛꯁꯔꯁꯥꯏꯁ ꯈꯔ ꯇꯧꯕꯤꯕ ꯅꯦꯒꯦꯇꯤꯚ ꯊꯣꯠꯁ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯕꯨ ꯑꯣꯏꯔꯣ ꯄꯦꯟꯗꯕꯕꯨ ꯑꯣꯏꯔꯣ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨ ꯀꯛꯊꯠꯂꯒ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯣꯠ ꯑꯁꯥꯅ ꯊꯜꯂꯕ ꯑꯋꯥꯕꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯡꯈꯤꯒꯅꯤ ꯂꯣꯏꯈꯤꯒꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯑꯍꯤꯡꯒꯤ ꯑꯃꯝꯕꯁꯤ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯔꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯪꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯟꯗꯤꯀꯦꯁꯟꯅꯤ ꯍꯥꯏꯅꯕꯁꯨ ꯂꯩ ꯑꯗꯨꯅ ꯋꯥꯔꯤꯕꯁꯤ ꯅꯨꯡꯉꯥꯏꯕ ꯂꯥꯛꯅꯅꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯕ ꯑꯗꯨꯒ ꯌꯣꯒꯅꯆꯤꯡꯕ ꯃꯦꯗꯤꯇꯦꯁꯟꯅꯆꯤꯡꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯗ ꯅꯩꯅꯃꯤꯟꯅꯕ ꯑꯗꯒꯤ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯄꯤꯕꯒꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯂꯧꯕ ꯑꯁꯨꯃꯥꯏꯅ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡ ꯂꯣꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯥꯔꯛꯀꯗꯕꯗꯒꯤ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯌꯥꯏ ꯍꯟꯊꯍꯟꯕ ꯌꯥꯏ ꯊꯤꯡꯕ ꯌꯥꯏ ꯃꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯗ ꯃꯁꯤꯃ ꯌꯥꯝꯅ ꯁꯣꯟꯅ ꯂꯩ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯁꯤ ꯈꯛꯇꯅ ꯌꯥꯕꯗꯤ ꯅꯠꯇꯦ ꯇꯁꯦꯡꯅ ꯅꯥꯔꯛꯑꯒꯗꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯁꯤ ꯑꯅꯛꯄꯗ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯠꯅ ꯈꯣꯡꯅ ꯂꯥꯝꯕ ꯌꯥꯕ ꯃꯐꯝꯗꯗꯤ ꯑꯈꯪ ꯑꯍꯩꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯃꯁꯤ ꯃꯌꯥꯝꯅ ꯊꯤꯟꯊꯕꯤꯔꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯐꯝꯗ ꯂꯩꯔꯒꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇꯦꯂꯤꯃꯥꯅꯁ ꯁꯦꯜ ꯍꯥꯏꯗꯅ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯇꯦꯡ ꯂꯧꯕ ꯌꯥꯕ ꯑꯃ ꯂꯩ ꯑꯌꯨꯛꯀꯤ ꯄꯨꯡ 7:30ꯗꯒꯤꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯐꯥꯎꯕ ꯍꯥꯡꯉꯤ ꯃꯁꯤꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯁꯤ ꯄꯩꯁꯥ ꯂꯧꯗꯕ ꯇꯣꯜ ꯐ꯭ꯔꯤ ꯅꯝꯕꯔꯅꯤ 14416 14416 ꯃꯁꯤꯗꯩꯁꯤꯗ ꯐꯣꯟ ꯇꯧꯕꯤꯔꯒ ꯉꯁꯤ ꯃꯇꯦꯡ ꯂꯧꯕꯤꯌꯨ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯍꯦꯟꯖꯤꯟꯈꯤꯕ ꯇꯥꯔꯒꯁꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯁꯤ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ ꯑꯁꯥ ꯃꯥꯡꯕ ꯌꯥꯗꯦ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯃꯁꯤ ꯏꯄꯥ ꯏꯄꯨꯅ ꯇꯝꯕꯤꯔꯝꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤ